Ngasi tungan pausi sindagi lokat pausing di update pizari han bada maru pau total shutdown ni kongjang ngarang sung mafam kaya da pak sana chathagre kumal lampak da phuruk kaya gi miyoi singna saruk yaduna wakat mi pam pangthokre trong laubi mihat ki asumbo wael soidana miyamna panglagani kongjang thandopiu haina chief minister wai khem channa phongdokre total shutdown gi kongjang kudak da handopiu haina KCP gi maike dagi thangalakli miyam gi asawbana khangba ngambagi wang malan krabadi manipur khanghodana niglakpa yai haina em suna lengakta section wa thamlakli miyam gi oiba isuda ningtam yawal tawinari basingna yawsingumsi haina KCP apunbagi maike dagi amuk phongdorakli April 22 da Churachandpur da kauriba total shutdown mapung phana sagutkani haina mar lupsingna phongdorakli numit mangani gi total shutdown numit nini chankre adai shutdown su pareng lengli employee sing karaktaba yade haibagi order thokraba tungda yari pokta miyamna office so lonkhre bangi mingda office ka da basing action logadori lengak haibasi miyamna semani miyamgi mayokta leplabadi kari oirakani khangjinba chungani haina pogomina aganba wapam thamlagei BJP lengakna manipurda civil war thoganbani haina Rahul Gandhi na phongdokre tronglaubi thodok NIA da sinaba yaroi terrorist singi matakda surgical strike chathagadabani haina phongdoragli kosemna loba class 12 exam gi phal lauthokre sada maripu 32.kulumdoi pass tawre science da comet school gi kalpana amasung comprehensive concept ki yohen bana makok tare arts tana EK gi ayin bina makok oire micham hatpagi mayokta maitei amadi tangkulna kumalampakta protest tawkre US na Strait of Hormuz manakta Iran gi cargo ship ama hajinkre CBI na senja thumjagi manalda DGCA gi DDG phare mihat mipun da chenaba sing phana bohona bada matam changani haina CM gi maikidagi thongdorakli Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandona pizari trong laubi mihata chenaba sing phaduna matik chaba chairak pigadabani amasung thodok adugi justice pangangadabani haina ngarang sum mafam kaya da paksana total shutdown gi kongjang changsinkre mapung oina Imphal airport lambi gi mafam kaya da yamlaba ima ibel sing thoraktuna lambi da uwa phajinduna kongjang changsinkre yari pok maike gi oina su mihat asiga mari leinana tongan ba community singi oiba mifam pangthokre Imphal gi kumal lampakta trong laubi mihat amasung Imphal ukrol lambi gi TM kasomda kuki laloba singna Imphaldagi ukrul tamna chatkiba tangkol naga ani nongoina kaptuna tamsina hatkiba kaya amana asok apan nangankiba thodok adubu yaningdaba phongdoktuna tongan ba purup sing yauna wakat mipam chathakre trong laubi mihatki mayokta kaukiba total shutdown khongjangi ngarang nini chanba numitasu Imphal yauna tampaki tongan ba district singda leiriba kaithel amasung dukan sing thong lonaki lambi da tangai fadaba ana ayek natana gari sing chena khidre ngarang dagi ahoba numitagi ngarang na hena total shutdown gi khongjang asi mafam kaya da pak sana chathakibaga loinana miyamna lambi sorakta thoroktuna achat awok sing thingki tidim lambi gi oinadi Kaisampat junction dagi airport phawbugi marakta yamlaba miyo sing thoroktuna lambi da uwa phajinduna chathok jasin tawriba sing thingki Bisnupur Yaripok amasung Kakching maikei da total shutdown gi khongjang asi yamna kanki Yaripok maikei gi oinadi tronglaubi mihatki matangda chapchaba phirep ama lominanaba mafam aduda khundariba maitei Sing yauna purup kayagi miyoina mifam sing pangthoktuna rally chatki Indo Burma Sugnu Road amasung mayai lambigi mafam kayada su pakchana total shutdown gi khongjang changsinki Yaripo kaithel da changsinki ba total shutdown gi khongjang asida hojik opposition congress ki CLP gi leader oiriba Wangkhem AC gi MLA su oiriba MLA Meghat Chandra gi machanupa K Maxil thoraktuna saruk yakhiba aduda miyamna hena achoba inot ama piba oina migi luchingba singi imung manungi miyoi thoraktuna saruk yakhiba adugidamak maikei adongi miyamna thagatpa phongdorakli
NIA da sinakraba tronglaubi mihat asigi achumba wahel soidanamaki miyamna fanglagani miyamna changsiliba khongjang asi handokbiyu haina chief minister yumnam khemchana appeal tokre kumja lising ama chamapan nifu humdoi da thokkiba malemgi anisuba lanjau matamda ngasigi numit asida khurai thangjam laikai da leiba chingangbam mandapta miyamna sajibu purnima gi laison tinson pangthoklingai da japan na bom nongthaktagi thadaraktuna micham chama hena sihan khibagi thodokpu ningsingbagi thoramda chief minister na mathaki wafam Phongdokibani, Thoram Aduda Chief Minister na Lucingduna, Togdok Tokwamda, Hailai Gatuna Laikidarba Singi Mapamda, Awapa Phongdoki, Loinana, Kurai Tangjam Laikai Community Hallgi Campus Nong Nasaba Laikidarba Singi Ningsing Yumbi, Amasu Chief Minister na Maikum Hangdoki, Chief Minister Waikem Chana Makatara Duna Hai, Tronglaubi Mihatki Matang the same Kibaji Esina, Tanba Wapam Pumba, Lengang na Yabagi Matakta, Ahenba Ware Pauba Loba Laibana, Numit Manganigi total shutdown asi Handopi Haina appeal Toki, Lana, Muiba Kunaida, Achoba Chating Piduna Lakli, Tronglaubi Angang Anigi Mihat Asisu Kwaidigi Nuaitaba Todok Singi Manunda Amani, Mihat Asimak, Lengak Asina Hakjin and Lowi Haiba Wapam Su Tamki, Kurai, Singangbom Mandapki Todok Tokum Asi, Heritage Saiki Takta Pukatnaba, like Hidraba Singi Imung Manuna Pukalakpa Wapam Su, Tabakta Ontoknaba, Mari Lenaba, Authority the Tamlagani Hainasu Chief Minister na Thajaba Pongdoki, Thorom Aduda Art and Culture Minister Kuraijam Loken Amadi, Wangkhem Ngakpigani Wangkhei Kendragi MLA Thangjam Arun Kumar Su Saruk Yaki. Tronglaubi Taudoki JAC na numit mangani Manipur Pumada Koriba total shutdown gi Khongjang Lebak Miyam gi Khanbiduna Kundakta Handokpiyu haina Kanglepa Communist Party KCP na Phongdorakli Lupasigi Publicity Secretary M Punsiba Maitin na Thadorokpa Chirol amada Tronglaubi Awang Lekai da Tumduna Lejaba Pikliba Angang ani RPG Kapsinduna Hatkhiba amadi Masigi Matung Tarakpada CRPM na Kaptuna Miyoi Ahum Hatpi Khraba Atauba Singi Imung Manungi Awabada Lupasina Thamoi Songna Nuaitaba amadi Aikhoi Amata Oibagi Wakalon Phongdoksari amadi Miyoi Bagi Chat Chataba, Muising Masak Kangdokuna, Maragi Matung in a Chapchava Cherak Piba Habisi, Nasigi, Loilam, Lengak Asigi Matoni, Kariguma Masigi Matosi, Loilam Lengang, Nang Chapangam Dravadi, Miam Changlakuna Revolution Toropa Habisi Mahosani, Adubu, Pumna Makasi, Oiragasu, Numit Mangani Total Satown Toba, Asigi Quaitigi Town as I think Piri Basi, Nasigi Lengak Asida Ladyba, Mantri Mandol Singh, Bureaucrat Singh Amadi, Senzau Paiba Imung Manung Singh that Nate, Agogi no Magichara Tanzariba Imung Manung Singh Amadi, Ngayak Laitana Ayat upon Pibiriba Mahirui Kunai Asidani, Asing Badi Numit Manganiki total shutdown Asi, protest Nate, Masidi Sel Tungi Lamda, Quaidigi Sotaraba Singi Kauri Charamda Miatpani Haibada, Haiman Batoklaroi, total shutdown Asina Miyangi Pirepu, Natai Hali, Kunaibu Chonta Hali Amadi Tasengna, Justice Puraknaba Hona Jariba Singi, Awabadu Hena, Lutha Hali, Hari, Zero Lasina Makata Radun Hai, Laikidaraba Singi Imung Manungi Dama KCP Nasu Kongpam Siena Lepli, KCP Su Laman Kunkigani Haina, Kayat Chiktuna Ladybani, Adumapu, Yaknabada Laman Kumbagi Mingda, Nicham Miam Singbo Awaba Pivadi Langani, Bunna Tengnariba Awaba Asina, Aikoibu, paralyzed Tobagi Mahuta, Hena Apunbagi Saktam, Sagat Gadabani, Aikoigi Asawbana, Aikoi Isada, Babmen Tadabagi Mong Ama, Ayat Apan, Pihin Bagi Mahuta, Asingba Amasung Kana Gadaba Tabak Thoram Kakta, Thogai Gadabani, Maram Asina, total shutdown Kobidi Mari Lenaba Pumna Magna Kongjang Asi, Handokpi Duna, Miamgi Amadi Mahiroi Kunaigi Awabasi Karakohan Minasi, Adumapu, Miam Puna Huptuna, Lengaki Mayokta Satarapa, Kongjang Dadi, KCP na Matam Pumna Magta, Chaugatkani, Haina, Gerald Sinatamlakli. Miyamgi asawbana khangba ngambagi wangma lankrabadi Manipur khanghodana niklakpa yai haina emsuna lengakta section wa thamlakli yamna tamthiba laibaktiba thodok ama oiriba haukiba April 19 da Imphal dagi ukrul tamna chatkhiba lambida kuki khulai paiba narco terrorist singna landaduna tangkhol phurukki miyoi ani punsi pikhamna hankiba asi hakchinna lobbaga loinana thodok asi taraina lode haina All Manipur Students Union emsuna phongdorokbaga loinana lamdam asi dagi yellow missing muthatnaba phongna Lakpa Lalongni Haibasi Nongma Nongmagi Mayek Singlakle Hari Emsugi Information and Publicity Secretary Sarto Renayer Komna Thadoropa Chirol Asina Hai Kumjalisingani Kulumdoigi Me Humdagi Horakiba Lan Asi Lamdam Asida Noma Kangdana Changchilakliba Mitopsing Maru Oina Kuki Narco Terrorist Singna Maitei Purupta Onsinduna Misam Miam Hatpadagi Hendoktuna Mayum Makai Fauba Tumna Mai Thadok Pikre Ngasidi Lamdam Asigi Yellow Missingbo Masagi Pongnapam Lamdamda Muthatnaba Phongna Changchilakpa Lalongni Haibasi Nongma Nongmagi Mayek Sum Senglakli
Lebak asigi mapi mapa oiribasingna ngasigi lamdam asida kuki narako terroristsingna logi wangmada yelomi singi mathakta chatharakliba lan asi kudakta lephanduna lamento henbasing logi oiba thabak paikhat hoba phagani ngasi lamdam asida thokliba central forcing asi micham miyamgi punsi ngaksenaba laklibara natraga lamdam asigi yelomi sing muthatnaba honariba kuki narako terroristsingda phongna amadi lona mateng pangsinnaba laklibara haibasi miyamgi haujik achobu wang ama oirakli matam chana laibak asigi mapi mapa oiribasingna thabak paikhat hogdrabadi miyamgi asawba asina khangba ngambagi wangma lankrabadi Manipur khanghodana niklakpa yai haina laingakta cheksinwa thamlakli Miyamgi oiba isuda ningtam yawal tawriba singna yawsin bigano amadi miyamgi ihau asigi mayokta leibigano revolutionary ihau tawriba aikoi gidi miyamna isingni amadi aikoina ngani ising leitaba mafamda ngana kaidawnungda leiba ngamloi haina Kangleipak Communist Party KCP apunmana phongdorakli lop asigi publicity secretary Punsirol maiteina thadorokpa chirol amada kumjalising ani kulhumdoi me ahumdagi kuki narko terrorist singna chatharakliba irang asinda maram oiraga ireicha pumna makham thengna ware haibasi khangnaraba wafamni awaba khakta mayoknabata natana asi ana phawba yauduna lebak asigi yaifanabagidamak thawai kathokpada pamukhidrabani kuki narko terrorist sing asina chatharakliba thong asidi sangagi lichatni yamna henmalle haibasi miyamna ekhoidagi hena khanglaba ngaktani ngasi mak miyamna horiba ihau asida manakongna tarabasu tadabagumna mamita urabasu udabagumna phamduna yengduna leithokliba hanglai lengak asisu angakpa amani amasung miyamgi ihau asibu nathainaba honariba asina takle madudi makhoi asi loilam chandokpa indiagi huiroini haibasi mayek sengna miyamna khanglabani hanglai government asina miyamgi ihau asibu solution ama puraknaba honabagi mahuta nathainaba honariba asi asumba khongthang oiroi miyambu kaisu leitana uba sel kharana leiba yabadawna Dirty politics tawriba asi civil war laknaba bartan tawbaga pangkakni hairi ima ibel singna numidang khuttamera paiduna tungi yumbi oiriba naha kayana amadi naha ahal kaktana haunaruba naidana hauriba ihau asida hingcha yaitambadawna state force amadi central force singna yaikhai thingairiba thong asi miyam hubduna aroibi thakta onsilaklabadi mairik pidagi maijrawbi olakloi hainingai leite chakluk amagi natraga chakhom amagi damak miyam hingba nate hingnanabagi damak chakluk adu chabane irang asina maram oiraga aigi imungda nungaitaba asi ana thodok thokte haiduna tumina leithokliba singnasu wakhal munna tawbiyu hairi sangsillagliba miyamgi ihau khongjang khudingmakta ihau yawningba singna miyamgi ihau asida yaikhai thingaiba tawbiganu miyamna haunaruba naidana haurakliba ihau asi asumba khongthang amani yadi haiba ama henjillaktanaba chapchaba para ama tambinaba hona haugadabani masida personal natraga group natraga organization na miyamgi oiba isuda miyamgi apunbagi pangal sagatpada amadi miyamgi ihau asigi mayokta mathong maram khangdana wakai ngangba amadi yaikai thingaiba yaruklabadi paukum pinaba lup asina sem saduna lei hainasu section warol thamlakli Jaume Frontier Organization singna tha asigi kungani thoi ayupung mangadagi numidang pung taruk phawba Churachandpurda total shutdown kauriba asigi kongjang mapung phana chogotkani haina Mar Students Association Mar Village Volunteer Council na punna thadokpa chirolamana phongdorakli Mar Students Association ge President amasung General Secretary amadi Mar Village Volunteer Council ge Chairman amasung Secretary na punna kujek piduna thadorokpa chirol amada total shutdown gi khongjang asi chawgatuna Mar Phurup ki apunbagi pangal adu chawgatkani hari amaromda kumja lising ani kulhumdoi gi me ahumdagi chatharakiba ethnic cleansing asina maram oiduna Thalon Kendra gi MLA Bungjangin Balte laikidabani misi asigi matangda lengakna ngasi phawba achumba wahel phangandaba haibasi laikidraba MLA asibu ikaiba pibaga loinana Kendra asigi miyambusu ikaiba pibani maram asina laikidraba MLA Bungjangin Balte amadi Phurup asigi miyoi kayagi thawai katkiba adu lemna mangba yaroi makhoi kudingbaki achumba wahel phangan hangadabani hainasu phongdorakli amaromda Jo Organization for Intellectual and Special Operation na thadurokpa cherol amada haujik Ukrul district ta thadau kuki amasung Tangkol Naga anigi marakta ungkhatnabagi thawong kaya chatharakliba asida Jo
मियोई अमता याउसिनदनबा अकनबा वाफम थमलगली हौजिक ओइरकलिबा फिबम असिदा जौ नत्रगा जोगी लनाई मियोइसिंग सिविल सोसाइटी ऑर्गेनाइजेशन सिंग चर्च बॉडी सिंगना मखोई मखोईगी आइडेंटिटी असि जोमी हाइना मयेक सेंगना खंगहनबगा लोइनना थोकलिबा कॉन्फ्लिक्ट असिदा सरुक यारोइदबनी हाइरी Tronglaubi mihat ki matang da same kiba JEC na Manipur pumbada kaukiba numit mangani ki total shutdown ki khongjang numit nini sujin kre shutdown asiga iroina na UNC na numit humni amasung kuki zona numit nini amasu shutdown togani haina laukthokre JEC gi total shutdown na maram oiduna ayuk ngaihak khak kaithel hangnaram lagasu ayuk pung mapan rom tarak padagidi mafam kaya marumda miyam thoraktuna lambi thingnarak padagi khuntak lansibagi pibam ama adum mayok nari Mahiroi sing ngarang chu school kana khide passenger puba gari singchu ningthi nungaina chena khidre dukan ayamba thong lonaki marak asida United Naga Council na Imphal Ukrul lambida kuki terrorist singna ambush tawduna tangkol micham ani hatkhi aduga kaya amana sogan kibadubu yaningdaba amadi awaba phongdokba oina ngasi ahing nongyai April kungo humdoi nongyai fawba naga singna namna taba district singda total shutdown laukthokre ngasi su total shutdown manungda wahangbam laikai Imphal International Airport ki lambi paring oiriba kaisampat hodam leirak mapa Khurai Tensit Road Lamlong amadi Thobal district ki tongan ba mafam kaya marumda su meyamna lambi thingduna protest tawnaki masigi su matakta Zomi Civil Society Organization singna laikhidraba Thalon ACG MLA Phungjangin Balte da chathakiba attack aduga mari lainana April 12 da total shutdown kauri Hauzik chathariba total shutdown manung asida suti laudana office karaktaba staff singi mathakta departmental action launaba chief secretary Dr. Punit Kumar Goyalna order ama thoktuna mari lainaba deputy commissioner singda khangankre chief secretary nangarang thokiba order adugi matung inna tongan ba group singna kauriba ban disruption kaya asi yenglaga administrative secretary sing amadi head of the department singna magi office sing amadi makha thaba officer kudingmakta attendance ningthina maintain tawnaba khanghalli attendance report mari leinaba administrative department singda thaduna authorized leave laudana office laktaba staff singi mathakta departmental proceeding lokhatnaba khanghalli mari leinaba deputy commissioner singnasu magi district manungda Lairiba office kudingmak ningthina function tawnaba amadi ningthina attendance maintain tawnaba khanghanbaga loinana office laktaba employee singi mathakta departmental action lawnaba khanghale Lengak haibasi miyamna sembani miyamgi mayokta leplaklagadi kari oirakani haibasi BJP lengak asina khangjinba chungani haina coordinating committee on integrity kokomegi spokesperson Santa Nahakpamna phongdokre wafam asi tronglawbigi thodokta laikidraba angang ani amadi CRPF na hatkiba micham ohumgi achumba wayel phanghalu haiba demand taladuna ngarang numidang koirengeida chatkiba rally amada saruk yaraduna paumi singda phongdokibani mahangna makhata na hai tronglawbigi thodok asigi matangda paliba lengak asina paukhum piba ngamdaba haibasi lengak asi center gi yaka yengduna leiba masagi pirep lawjaba ngamdaba lengak ni haibasi mayek sengle tronglawbi mihat numit kayani haukhre miyamna changsindaba yadaba democratic oiba khongjang kaya changsinkhre memorandum kaya pisinkhre adubu paliba lengak asina ngasi pawba thodok aduda chenaba miyoi amata phaduna mihat adugi langla langjin puthokpa ngamdri mihatpa puthokpiyu haiduna taksinba yaba taksinkhre ngaibi yaba ngaire adubu pumnamak aremba tare haiki mahangna makatana amuk hai tronglawbigi mihat asigi waroisin purakpa ngamdana leiringai cherak asida kuki khulai paibasingna tangkhulgi micham ani ambush tawduna hatok pikhre orakliba pibam asida micham miyam kayam kuina yengduna leigadoribano maram asina kokomina BJP gi political activity pumnamak social boycott tawbagi warep asi lokibani lengak asina miyamgi kholaw tadrabasu hena akanba khongjang kaya sangsilakani haujikti wari sanabagi matam loire kuki khulai paibasingna satharakliba terrorist ki thong asida paliba lengak asina tumina yengduna leigadoribara natraga center gi yaka ngaiduna leigadoribara makhatana karigumba lengak asina paukhum amata pidana tumina lasilabadi madugi poloi afaba oirakani thajade yumnam khemchana lusingduna tribal leader anina deputy CM oirabanina leibak asigi irang asigi waroisin ama puraklagani haina miyamna chauna thajarubani adubu ngasidi anou anoba sarkar kaya thoraktuna misi mina kaya amasu thorakli
Lengak asina miyamgi ihul khangragadi matam sangna chatharakliba irang asigi waroisin purakpa ngamgani thajadre BJP lengaki khongpham asi miyamgi mayokta leplibara lengak haibasi miyamna sembani miyamgi mayokta leploklagadi kari oirakani haibasi BJP lengak asina khangjinba chumgani haina mahakna makha taki Andhra Pradesh ki Kanyakumari da pangthokiba election rally da opposition lusingba Rahul Gandhi na BJP lengakpu maral siraduna lengak asina mai suduna Manipur da maitei amasung kuki community anigi marakta chauna conflict thokhale haina phongthokre Kaleche da pangthokiba election rally da saruk yaraduna opposition lusingba Rahul Gandhi na makata na hai hauzik Manipur da kari thokli haibasi mayam yengbiyu ing signal lejaba state asida BJP lengak na chuba maina mairi oina chaklaktuna miyoi cha kayagi punsi loikhre haujiksu Manipur da civil war thokli Bishnupur district ka Tronglaubi awang lekai tha asigi taruk amasung taret ki lonaba ahingda kuki militant singna bhomgi attack chathaduna chahi mangagi nupa macha ama tha mangagi machal nupi amaga hat khiba thodok matungda Manipur da anauba achauba irang ama thoklakraba tung Rahul Gandhi na mahaki wafam asi phongdo rakhibane Tronglaubi thodok matung tampaki mafam singda chauna irang thorakpaga loinana maru oiba lambi kaya protester singna thingbagi kongjang changchilakpaga loinana security force na su miam tan khaina ba honabada tear gas cell amadi smoke bomb na singba mafam kaya da kapli loinana ngarang April 18 dagi hoduna JAC amadi CSO singna mihat asigi mayokta numit mangani gi oiba state pumbada total shutdown gi kongjang changchili Rahul Gandhi na makha taraduna BJP na makoina shakti paina ba honabada haujik state asi Delhi na rule tawbaga manaba phibam amada thamli khairiba thong asimak Tamil Nadu dasu BJP na AIDMK gi mathakta chathari karigumba oithokpa amabu leirabadi BJP na makoina shakti painaba Delhi na protesting run tawri adumakpu wafam asi BJP na mako pongna Tamil Nadu gi miyamda atamnana haiba ngamde Tamil Nadu gi progresta AIDMK na yamna historic oiba role loduna lakli amadi masigi lusingba sing tasengna miyamgi pukjel sengba lusingba ngaktani India da laidiba state khudingmaki masa masagi voice amadi representation sing leijai amadi masa masagi miyamna masagi state singbu lengakchari laibak thibadi khana leijariba atopa tradition natraga language sing amadi puwari singbu namchillaga thamnaba BJP na one tradition one language amadi one history da thajaba thamli BJP na state ki shakti hanthahanduna Tamil Nadu bu Delhi dagi rule tawba pamli adubu aikoigi apambadi Tamil Nadu asi Tamil Nadu gi miyamna rule tawjagadabani haiba asini Tamil Nadu gi state assembly election tangkak ama khaktada tha asigi kunga humdoida pangthokadoribani aduga vote masingna me marida thigadoribani state asida maru oina DMK na lusingba secular progress alliance amasung AIDMK na lusingba BJP amasung PMK yauba NDA anigi marakta akanba lamba tawnagadori Tha asigi taret amasung taret ki lonaba ahingda Bishnupur district ki Moirang police station ki manung chanba Tronglaubi awang lekaida kuki militant singna bomgi attack chataraktuna tha manga khakta ngairibi nupi macha amaga chahi manga khakta ngairiba nupa macha amaga hatkiba loinana apukpi mamana tamthina sokhankiba amadi thodok adubu yaningdaba phongdoktuna CRPF ki camda changsiluba miyamda nongmaina kapsorakpadagi miyoi ahum sigiba thodok adu lengakna NIA da chinakre haina leithokpana issue asigi warisin purakpa ngamloi bomgi attack chatarakliba terrorist sing adugi matakta Mars combing operation tawbaga loinana surgical strike chataduna terrorist sing adu pharaga chapchaba logi oiba action lokhatlaba matam khaktada Manipur miyamna changsaliba khongjang asi lepkani haina senior advocate Khaidem Manina phongdokre wafam asi Tronglaubi gi laibak thiba tawdok amadi Ukhrul district ta kuki militant singna attack tawduna tangkhul micham ani hatkiba tawdok adubu yaningdaba phongdoktuna All Manipur Bar Association amadi High Court Bar Association of Manipur na Uripok Chairap Court Complex ta chathagiba wakat mifam amada saruk yaraduna Khaidem Manina phongdokhibani amaromda All Manipur Bar Association gi president Bimol Chandra na phongdokhibada kumjali singani kulumdoi gi mi ahumdagi thoklukliba irang asina maram oiraga misam miyoi kaya amal laikhidre adubu ngasi phawba lengak asina laikhidaraba sing adugi justice amata nakhai sengna piba ngamdana leiba asi yamna laibak thiba amani ngasida natana national highway singda misam singna maning tamna chatpa ngamdriba amadi maitei singi yamna maru oiriba laifam ama oiriba koburu phawba kaba ngamdaba asi aikhoigi miyam asi India ki constitution na piriba fundamental right adu phanghandabaga chap manare
ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯒ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯕ ꯀꯨꯝꯖꯥ 2016ꯀꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯅ ꯃꯍꯩꯔꯣꯏ 138,158 ꯑꯦꯛꯖꯥꯝ ꯊꯥꯕꯗ 19,918 ꯄꯥꯁ ꯇꯧꯔꯦ꯫ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 92.12 ꯌꯧꯈ꯭ꯔꯦ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯀꯣꯃꯦꯠ ꯁ꯭ꯀꯨꯜ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯒꯤ ꯇꯈꯦꯜꯂꯝꯕꯝ ꯀꯜꯄꯅꯥ ꯑꯃꯁꯨꯡ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯀꯟꯁꯦꯞ ꯁ꯭ꯀꯨꯜ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯃꯍꯩꯔꯣꯏ ꯌꯣꯍꯦꯟ ꯂꯣꯡꯖꯝꯅ ꯄꯨꯟꯅ ꯃꯀꯣꯛ ꯑꯣꯏꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯔꯛ 130, ꯄꯨꯟꯅ ꯐꯪꯃꯤꯟꯅꯈꯤ꯫ ꯇꯈꯦꯜꯂꯝꯕꯝ ꯀꯜꯄꯅꯥ ꯋꯥꯡꯉꯨ ꯇꯦꯔꯥ ꯍꯣꯗꯥꯝ ꯂꯩꯔꯛꯇꯒꯤꯅꯤ, ꯑꯗꯨꯒ ꯌꯣꯍꯦꯟꯅ ꯁꯒꯣꯜꯕꯟ ꯃꯕꯨꯗꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯅ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯄꯦꯕꯝ ꯇꯥꯏꯕꯪꯉꯥꯟꯕ ꯃꯉꯥꯡꯅ ꯇꯥꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯅ ꯀꯣꯃꯦꯠ ꯁ꯭ꯀꯨꯜ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯒꯤ ꯀꯩꯊꯦꯜꯂꯥꯛꯄꯝ ꯋꯥꯏꯅꯣꯅ ꯇꯥꯔꯦ꯫ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 51ꯅ ꯄꯣꯖꯤꯁꯟ ꯂꯧꯈꯤ꯫ ꯄꯣꯖꯤꯁꯟ ꯂꯧꯈ꯭ꯔꯕ ꯃꯍꯩꯔꯣꯏ 51 ꯑꯁꯤꯒꯤ ꯃꯅꯨꯡꯗ 33ꯅ ꯅꯨꯄꯤꯅ ꯑꯣꯏꯔꯤ, ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ 18ꯅ ꯅꯨꯄꯥꯅ ꯑꯣꯏꯔꯤ꯫ ꯄꯣꯖꯤꯁꯟ ꯂꯧꯈ꯭ꯔꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗꯤ ꯀꯣꯃꯦꯠ ꯁ꯭ꯀꯨꯜ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟ, ꯄꯣꯖꯤꯁꯟ 1, 3, 4, 5, 6, 19 ꯑꯃꯁꯨꯡ 14ꯅꯤ꯫ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ 8ꯅ ꯄꯣꯖꯤꯁꯟ ꯂꯧꯈꯤ꯫ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯀꯟꯁꯦꯞ ꯁ꯭ꯀꯨꯜ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯃꯍꯩꯔꯣꯏ 4ꯅ ꯄꯣꯖꯤꯁꯟ ꯂꯧꯈꯤ꯫ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕ 13ꯁꯨꯕ, 17 ꯑꯃꯁꯨꯡ 10 ꯁꯨꯕꯅꯤ꯫ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯁꯒꯣꯜꯕꯟ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏꯀꯣꯏꯕꯤꯅ ꯄꯨꯟꯅ ꯄꯣꯖꯤꯁꯟ 3 ꯂꯧꯈꯤ꯫ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ, 10ꯁꯨꯕ, 19ꯁꯨꯕ, 19ꯁꯨꯕ, 19ꯁꯨꯕ ꯑꯃꯁꯨꯡ 17 ꯁꯨꯕꯅꯤ꯫ ꯑꯦꯛꯁꯇ꯭ꯔꯥ ꯏꯁ ꯘꯔꯤꯅ ꯄꯣꯖꯤꯁꯟ 4 ꯂꯧꯈꯤ, ꯃꯈꯣꯏ ꯑꯗꯨꯗꯤ 8ꯁꯨꯕ, 15ꯁꯨꯕ, 19 ꯑꯃꯁꯨꯡ 17ꯅꯤ꯫ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ ꯄꯣꯖꯤꯁꯟ 3 ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨꯗꯤ 9ꯁꯨꯕ ꯑꯃꯗꯤ 18 ꯑꯃꯁꯨꯡ 19ꯅꯤ꯫ ꯑꯦꯅꯨꯂꯥꯏꯇꯟ ꯅꯣꯂꯦꯖ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯉꯥꯛꯐꯝꯅ ꯄꯣꯖꯤꯁꯟ 3 ꯂꯧꯕ ꯉꯝꯈꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ 9ꯁꯨꯕ, 14 ꯑꯃꯁꯨꯡ 10 ꯁꯨꯕꯅꯤ꯫ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜ ꯆꯉꯥꯡꯉꯩꯅ ꯄꯣꯖꯤꯁꯟ 10 ꯂꯧꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨꯗꯤ 10ꯁꯨꯕ, 14ꯁꯨꯕ, 15, 13, 18, 19, 17 ꯑꯃꯁꯨꯡ 10ꯅꯤ꯫ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤ ꯕꯥꯃꯣꯟ ꯀꯝꯄꯨꯅ ꯄꯣꯖꯤꯁꯟ 5 ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨꯗꯤ 12, 13, 13, 18 ꯑꯃꯁꯨꯡ 10 ꯁꯨꯕꯅꯤ꯫ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠꯅ 17ꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯈꯤ꯫ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ ꯄꯣꯖꯤꯁꯟ 10 ꯂꯧꯔꯛꯄꯗ ꯃꯍꯩꯔꯣꯏ 18ꯅ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤ꯫ ꯏ.ꯀꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯉꯥꯛꯐꯝꯒꯤ ꯁꯔꯥꯡꯊꯦꯝ ꯑꯏꯪꯕꯤ ꯆꯅꯨꯅ ꯄꯨꯟꯅ ꯃꯥꯔꯛ 170 ꯐꯪꯗꯨꯅ ꯃꯀꯣꯛ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄꯨꯁꯄꯥ ꯀꯛꯆꯤꯡ ꯇꯥꯕꯝꯅ ꯃꯥꯔꯛ 153 ꯐꯪꯗꯨꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ, ꯏ.ꯀꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯆꯦꯠꯁꯕꯝ ꯅꯨꯔꯃꯤꯌꯥꯅ ꯃꯥꯔꯛ 152 ꯐꯪꯗꯨꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁ꯭ꯇ꯭ꯔꯤꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯅꯥꯛꯇ ꯀꯥꯔꯒꯣ ꯁꯤꯞ ꯑꯃ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯁꯤꯖꯐꯥꯌꯔꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯑꯦꯜ.ꯄꯤ.ꯖꯤ. ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯀꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇ꯭ꯔꯨꯊ ꯁꯣꯁꯤꯑꯦꯜꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯇꯥꯛꯁꯀ ꯀꯧꯕ ꯏꯔꯥꯟꯒꯤ ꯀꯥꯔꯒꯣ ꯁꯤꯞ ꯑꯗꯨ ꯈꯥꯝꯅꯕ ꯈꯪꯍꯜꯂꯨꯕꯗ ꯊꯧꯁꯥꯗꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯌꯔ ꯌꯨ.ꯑꯦꯁ.ꯑꯦꯁ. ꯁ꯭ꯄ꯭ꯔꯦꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟꯁꯤꯛ ꯆꯤꯐ ꯑꯕꯥꯁ ꯃꯥꯁꯤꯖꯤꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 3,385 ꯂꯥꯟꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 2,965 ꯑꯃꯁꯨꯡ ꯅꯨꯄꯤ 133 ꯌꯥꯎꯔꯤ꯫ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ 349ꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯔꯒꯣ ꯁꯤꯞ ꯑꯃ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯟꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯑꯣꯐ ꯑꯣꯃꯥꯟꯗ ꯂꯩꯕ ꯌꯨ.ꯑꯦꯁ.ꯀꯤ ꯗꯦꯁꯇ꯭ꯔꯣꯌꯔ ꯑꯃꯗ ꯏꯔꯥꯟꯅ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫
Lupa Lak Ani Makaigi Chenja Tumja Taukibada Mari Lenana, Directorate General of Civil Aviation DGCA gi Deputy Director General CBI na Fare, Private Company Amagi Mihuta, Case Asiga Mari Lenana Fare Hadiba, CBI na, Todogasi Matanga, Case Ama Register Tobuga Lunana, Makataba Investigation Sataba Hore, Mio Ani Fakraba Matunda CBI na, Deligi Tongan Mopam Marida, Tibo Humbagi Tabak Chatabada Sel Oina Lupa Lak, Contrataret, Sana silver coin gi amadi digital device kaya marum phagat pangamki mamangda CBI na New Delhi da Department of Post Superintendent amasu senja thumjaga mari lainana fakiba lairabani mioi ama transfer tawbugi matangda lupa lising kun laukibagi superintendent adu CBI na fakibani Makatarapa Aruiba Pauda, Trong Lobida Angang Ani Bom Pokai and Duna Hatkiba Tokta Chenabasing Kudak the Faduna Putopa Yabanate, CCTV footage, Lehobasuna Tabana, Fana Bahonabada Matam Chankigani, Taldok Ena Yeda, Tiganaba, Sinakrabani, Achumba Wild Fanglagani Haina, Chief Minister Yumnam, Kemjana Puntokre, Wapamasi, Kurai, Chingangbum, Mandop, Ta. Kumsing lising of Chamapa Nipu, the Tokiba, Malengi Anisuba Lanzao, Ningsing Duna Pangtopa. Commemoration of Kurai Chingangbum Haiba Thoramda, Pongukibani, Anisuba Malemgi, Lanzaugi Matamda, Kuraida, Sajibu Purnimagi, Laisol Thoram Pangtuk Lingai Matamda, Japan, Nongtaki Bom Tadarabuna, Mi Chama Hena, Sian Kiba Todopu, Ningsingduna Pangtukibani.